अपुनबगी सकम कायन दनबा अमदी चिंगतम नुंगसि सानना लैमिनसि हायरबदि कांग्रेस पार्टी बु मियामना थाजब थंबियु हायना चीफ मिनिस्टर अक्रमी बोबिना फोंदोक्रे लंगथवालदा लैबा महाराज गंभीर सिंह खुबमसी ओपन म्यूजियम ओइना सेंगतुना लम कोइबा लाखपसिंगी मित्यंगफम ओइनबा होनरगनि हायना एजुकेशन मिनिस्टर एम ओकेंद्रोना हाइख्रे अमदी लुपा करोड़ 19 हेन चंगना लिसिंगनि सुम तरादा साबा लोइगदबा अवांग नोपुक लमदमगी रीजनल वाटर स्पोर्ट्स कॉम्प्लेक्स नसी फावबा साबा लोइसिन मंगमदना लेरी ISTV पाव मियंग तबिदबसिंग तराम नोक्सरी अहनबद मरुब पाव पिजरी मणिपुर की अपुनबगी सक्तम कायन दनबा अमदी चिंगतम नुंगसि सानना लैमिनसि हायरबदि कांग्रेस पार्टी बु मियामना थाजब थंबियु हायना चीफ मिनिस्टर अक्रमी बोबिना ngasi कक्सिंग खुनौ कम्युनिटी हॉल द पांगथोकपा सुगुनु अमदी कक्सिंग खुनौ म्युनिसिपल काउंसिल गे इलेक्शन ग मरि लैनना पांगथोकपा थौरमदा फोंदोक्रे सुगुनु केंद्र ब्लॉक कांग्रेस कमिटी आइना सिंधुना पांगथोकिबा ngasi गे थौरमदुदा PICD मिनिस्टर आई हेमोचंद्र Commerce and Industries Gate Minister Govindas Konthongzam MLA K Ranjit MLA N Biren MLA A Disjomani Amadi Sugunu Block Congress Committee IG President Khaidem Nimai Chana Chingba Miyoi Kyana Sarugya Ki Tharunga Mari Lainana Wangang Kiba Minister Amadi MLA Singna Phongdokna Kibada State Asida Congress Ki Oiba Mara Chetpa Sarkar Ama Lisingani Subna Anidagi Lakpadagi Lamdam Asida Tongan Tonganba Lamda Chakwa Thorangi Tabakya Paikat Pangamle लोकल अर्बन बॉडी सिंग मपुंग फाना शक्ति सिनरे राजनीति तौबदा कांगलुप खर खक्तगी नत्रगना जाति खर खक्तगी राजनीति तौब कांगबु सिंग थोरकली मसिदगी लैबाक मियामना सेक्शन बिउ लिसिंगनि सुन तरतरेट की मिखलदा कांग्रेस ना मपुंग फाना मेजॉरिटी ओइदुना सरकार सोइदुना पाइगनी सु लैबा कांगबु खरना मणिपुर थुगाइनबा फोंगना कैंपेन तौबसु यावरकली मसिदा दिल्ली द फमदुना लैबा मियोय खरनसु सौगले मरमदुना मियामना कांग्रेस पार्टी द सगोटपीदुना मणिपुर की अपुनबगी सक्तम नाकपग लोइनना तंगदु लैताब मणिपुर अमा ओहेन्नबा होनसी हायरबदि कांग्रेस पार्टी नतना लैरोय हाइबा वाफम सिंग फोंदोकनकी चीफ मिनिस्टर अक्रमी बोबिना फोंदोकिबदा कांग्रेस ना लैबाक असिदा चही होमफुरोम शासन तौरमबदगी बार असि चौखट लमजेंदा पृथ्वीगी लैबाक केयागा लंबा पाबा ngमलकलिबनी कांग्रेस के अफब थवोंग सिंग उरगा हाना कांग्रेस पार्टी दा लैरमलगा चोंगथोक चोंगजिन तौखिबसिंगना कांग्रेस पार्टी दा अमुक हन्ना चंगलकनबा होनरी कांग्रेस पार्टी असि शॉर्ट स्टे होम नत्रगना धर्मशाला नत्ति हाइदुना मखोइबु यौहनदबने धर्मदा राजनीति तौदुना अखोइ मसेलबु तोंगान तोंगान ताहनबा होनरिबसिंग असि मियामना सेक्शन बिउ अपुनबगी सक्तम काहेलोइसि तंगदु लैताब लमदम अमा ओहेनसि हारबदि कांग्रेस पार्टी बु मियामना थाजब थंबिउ हाइके अमतनी हाइबा सेक्युलरिज्म हाइसे अनाम मसिन यानबा मसिन यानबा मुस्लिम माइनॉरिटीज नो प्राइवेट होस्नो हिंदू मसिन यामे कोई हंदने ये यादे कोई भारत संविधान कांग्रेस की प्रिंसिपल नो मधु यादे मा काम धर्म चक्रवर्ती मधुधर्मा लांजे खजजवर्ती इस्लाम धर्म चक्रवर्ती हिंदू धर्म चक्रवर्ती प्राइवेट चक्रवर्ती कांग्रेस भारत के संविधान का सेक्युलरिज्म है से मसीना भारत की अपूर्वा सत्तम से मसीना अदुवल्लदी कांग्रेस की मकाम मतलब कोई भारतीय इंटीग्रिटी से करने तो कांग्रेस यावले है तो फिर यहोंदा मसीदी शॉर्ट स्टे नते शॉर्ट स्टे होम नते दुल को सावर वेल को हम को चेन होगा कांग्रेस को खारगा तक सरल के है वो मतलब कोई कुर्सी धर्म सदा नती ngasi gi thoramatuda chief minister akrumi bobina सुगुनु केंद्र के MLA रंजितना मिनिस्टर ओइरिंगै मतमदगी हौजिक फावदा तौरिबा मियामगी थबक थोरमसिंबु थागतप फोंदोकी मखा तानसु माकना मियामगी अफब थबक क्या तोरकनी हाइबगी थाजबलै हाइबा वफम थमकी महाराज गंभीर सिंह लेखिदबगी चाम मरफुनी थुइसुब कुमोन थोरम पांगथोखरे लंगथवालदा लेरिबा गंभीर सिंह की खुबमगी कैंपस असि
ओपन म्यूजियम की मौंग सेमगतुना लम कोइबसिंग पुनिंग सिंसिनफम ओइनबा चीफ मिनिस्टर का तानरगा थबक पाइखनबा होनरगनी हाइना एजुकेशन मिनिस्टर एम ओकेंद्रोना पोंगदोक्रे स्टेट आर्कियोलॉजी डिपार्टमेंट ऑफ आर्ट एंड कल्चर ने सिंधुना पांगथोकिबा कुमोन थोरमदुदा वर्क्स मिनिस्टर डॉक्टर रतन कुमार एमएलए कराम श्याम अमदी एमएलए कराम थमरजिसु सरग्याकी मियाबना महाराज गंभीर सिंह अमदी नरसिंह की फोटो दलई सुकतुना इकाई खुमनबा उतकी तुंगदा मणिपुर राइफल्स की कॉन्टिंजेंट अमना गार्ड ऑफ ऑनर अमदी जनरल सैल्यूट पेकी लोइनना कैंपस असिदा लैबा पुखरीदा मियामना तर्पण कटकी कराम श्यामना फोंदोखिबदा इपा इपुसिंगना थंबीरम लमदम असि कांगलुप की वखलोंदा युमफम ओइदुना कांखोंग चाइरे मरमदुना आइगी हाइबा वखलोन थादोक्तुना अपुनबगी वखलोन खनबा मतम ओइरे हाइकी एमएलए कराम थमरजिना यामना मरु ओइबा मफम असि थौरुम हेक पांगथोपा लोइखिबगा काउथोपगुम तवी मसि थोक्तनबा मयाम पुन्ना मफम असि सेमगतपगी मथौ ताइ हाइकी वर्क्स मिनिस्टर डॉक्टर रतन कुमार ना अठौबसिंग की निंगसिंग थौरुम पांगथोगिबा असि मखोइगी वखलोनसिंग अदु मियामना लौसिंगनबा पांदमने मखोइना मरिबाकी कथोपा थौना लिंगजिन निंगसिंगदुना नेशनल कैरेक्टर सागतपा मथौ ताइ हाइकी मिनिस्टर ओकेंद्रोना मखाताना फोंदोखिबदा महाराज गंभीर सिंहना तौरम थबक थौरमसिंग अदु येक्तुना नत्रगना मितम ओइना सारगा मफम असिदा थमदुना ओपन म्यूजियम सेमगतुना महाकी मरिबाक निंगबा अमदि मथौना मरिंगजेल अदु हौजिकी नहासिंगदा खंगनबा मथौ ताइ हाइकी अखोइसु लेगिदबा महाराज सिंगी मतमदा तौरम सिंग से अखोइ पोर ओइना लेद्रगसु अयेकपा सत्तमदा से ओपन म्यूजियम की मवोंदा लेरिबा अकोइबगी वालगा से सबदुगी स्कल्पचर हैरा हैरबा कया अमा लेमदुनी एहंदुना थमंदुना नुंगतीगी मफम से टूरिस्ट सिंगी एदु गहरोलिबा नहारोल सिंदा मसि वाखलोन नहुना पोहंदा दरकार ले मरमदी ngase khona lawnariba ningkha tamba leibagama ningkha tamba manipurama ningkha tamba bharat ama oirakhibada maharaj gambhir singh lorma thaudang do ngase naharol singda nahuna ningjangan badarka lei अमरोमदा यूनाइटेड पीपल फ्रंट यूपीएफ न सिंधुना महाराज गंभीर सिंह लैखिदबगी निमित असिबु नेशनल रिकंसोलिडेशन डे हाइना थौरुम पांगथोकी थौरुम मरी लेना लंगथबाल लेबा गंभीर सिंह की खुबमदगी मियाम के ओइबा खोंगसत अमा सिंगा मथक पिसुम लंपाक फाव चटके खोंगसत अदुदा तोंगान तोंगान कम्युनिटी सिंगी म्यू सिंग नाट की ओइबा फिजोल सेतुना सरग्या की तुंगदा पिसुम लंपाक सिंगा मथक पांगथोकिबा थौरम अदुदा आर्ट एंड कल्चर की डायरेक्टर के सुशीला यूपीएफ की प्रेसिडेंट एस रतन कुमार मणिपुर यूनिवर्सिटी के प्रोफेसर ओइरंबा नाउरेम जॉय कुमार जेलारोंग यूनियन की वाइस प्रेसिडेंट आर चंद्र हाउमई अमदी कुकी इनपी मणिपुर की प्रेसिडेंट थांगखोसै हाउकेफ सुसरगा की आर चंद्र हाउमईना मणिपुर की पुआडीदा चिंग इसिल इनाउ सिंग मपुंग फाना सरुग याखी हाइबसी खंगनदुना लाक्लबनी मसिना अपुनबगी मरी लेनहनब ngamgani हाइकी कुकी इनपी मणिपुर की प्रेसिडेंट थांगखोसै हाउकेफना अपुनबगी सक्तम सिंगनरकपदा चिंगी ngamkhayda leiriba singna chapchana thengaduna lakli haike makatana lamdam sigi अपुनबगी सक्तम ngakminanaba अपुनब फिरेप लौमिनसी हाइना फोंदोकी प्रोफेसर नाउरेम जॉय कुमारना येलौंगैदगी लेरकलबा इसिलिनाउ सिंगी मरक्ता माइकई क्यादगी हु कामसिंदुना थुगाइनब होनरी मियामगी थबक तौगनी हाइदुना सेमकिबा लुक क्याना मखोइगी पब्लिसिटी द थवा यावबा अमरोंदा मियामनसु हराउ कुमैदा ngauringैदा मियोय खरन खुदोंग चाबा लौरी मरम मसिना पुनसिन तासिनबगी नुमित असि हेना पाकथोक चावथोकहनबगी तंगाइ फदबा लेरे हाइकी आइडेंटिटी की क्वेश्चन अमखक अखोइ मांग यामना चावरन लै मरमदि अखोइ ngasi मणिपुरी जाति अमनि अखोइ पोंजरी अदुबो इंडिया की पॉलिटिकल फ्रेमवर्क की मनुंगदि अखोइ से लैद्रबदि अखोइ जे इंडिया नमनि द हाइबदि याइ अदुबो अखोइ की इंडिया दगी मनुंगदा अखोइ जाति मचा मना लैरि मे हाइबदि याइ अदुबो एज ए इंडिपेंडेंट और अदर नतगदे एज ए डिस्टिंक्टिव हिस्टोरिकल आइडेंटिटी ऑफ मणिपुर हाइबदुदि अखोइ मांगद्रबदि इज बैक फॉर द हीरो साबि बतम लति नाउ इज टाइम अखोइ इफ वी वांट टू सेव मणिपुर लेट अस गो टू द बॉर्डर एरिया बॉर्डर लेरिबा अखोइ अखोइ लम ngakpiba अखोइ ngamkhai ngakpiba अखोइ इसिनाउ सिंगा अखोइ पुन लेबिनब दरकार ओय महाराज गंभीर सिंह लैखिदबगी चही चाम मरफुनी थुसुबा निंगसिंग थौरमसी मणिपुर ह्यूमन राइट ऑर्गेनाइजेशन अमदी पीस एंड फ्रीडम एकेडमी थौबाल हाउखा अनिन पुन्ना कुसंगदुना एकेडमी असिदसु पांगथोकी थौरमसिदा मणिपुर ह्यूमन राइट कमीशन के मेंबर ओइरंबा एनजी नोंगाई पीस एंड फ्रीडम एकेडमी की मैनेजिंग डायरेक्टर सोइबम विश्वाजित बार काउंसिल ऑफ इंडिया के मेंबर के एस इबोयामा जेसी आईएलपीएस की कन्वेनर इंचार्ज के एस रतन सुसरगा की एनजी नोंगाईना महाराज गंभीर सिंहबु इकाई खुमनबग लोइनना
ꯃꯍꯥꯛꯀꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯉꯁꯤꯒꯤ ꯅꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯈꯪꯍꯟꯕ ꯑꯃꯗꯤ ꯃꯇꯨꯡ ꯏꯜꯍꯟꯕꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ꯕꯔꯃꯥꯗ ꯄꯤꯊꯣꯛ ꯇꯥꯔꯕꯣꯏꯗꯤ ꯄꯥꯔꯂꯥꯃꯦꯟꯗ ꯄꯤꯊꯣꯛꯑꯒ ꯄꯤꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯃꯜ ꯚꯦꯂꯤꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡꯁꯤ ꯇꯝꯄꯥꯛꯀꯤ ꯀꯩꯅꯣ ꯏꯁꯨꯁꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯇꯝꯄꯥꯛꯀꯤ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯈꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ Manipur People's Party nasu Maharaj Gambir Singhana nonga kibat chahi chama marfuni suba ningsing thorumasi pangthoki thorumasida party ki president N Sobha Kiran na luchingduna Gambir Singha ki photo da laisu katuna ikai khumnaba utki Bharat ki manungda Manipur bu sanabagi power house ni haina sakhangna duna infrastructure kya sangba sagatna ba yamlaba sanpham kya thadarabasu project kya mapung fana loisindaba yauri awang nong poklamdam gi amatangairba moirangi tangmuda lupa crore 19 hena changna sariba regional water sports complex loisinbangamdana ngasi sulairi Manipur Sarkar ki Youth Affairs and Sports Department Manipur Development Society da Special Plan Assistant ki makhari yamlaba sanpham deposit tawduna lisingani subna taretagi complex asigi tongan ba component sing saba honkre component sing adu banungda rip raft channel lining amadi flat slab bridge Pamung Chama Laiba Hostel, Type 1 Amadi, Type 2 gi quarter building gallery na chingba sing yauri. Loinana ALDA gi component ama oina rowing channel amadi phumdi sembagi thabak singni. Apunba sanpham lupa karo 19 henba asigi manungda chada humpumanga rom lauthokre. Adubo laibak thibari rip raft channel lining gi lupa karo 9 makhai henbagi thabak asi ayambana loisindana lairi. ISTV News na mafam adu da chalba matamda complex asigi components sing loisinaba akan bathabak paikatpa udre. Kariguma complex asi loirabadi Sports Authority of India Imphal Center nasu season nana bathorang tawduna leiribani adubu matam kuina complex asi saba loidabana sai amadi Manipur gi sanaroi singna chauna khudong chadaba mayok nabadana tana pendaba faunari Amarumda Imphal is district manung chana leiriba Jiribam subdivision gi tongan ba building kya saba loirabasu sangadana leiba asina lamdam adongi miyamna penadre Hariba building sing asigi manungda supermarket amati ITI office building yauri mapung phaba district oiba yarba jirida asigumba thawong chathaba si laibak thibani haina praja section kyana ISTV news da phongdoragli NBCC na sabal oiduna leirba multi supermarket asisu sarkarna sanga bina bohona biu sabal oiduna leirba building asida amanga ta thokpa ke yaure loinana community health center asida doctor leitaba minor operation tobagi khudong chaba phaba thamdaba si pende masina maram oiduna Silzer Karsar amadi Assam romda jiri gi mioi sing ana ayek thorpada refer toba yaure usa thonda matamga chanaba hospital ama sariba siloisinduna miyamda sinabiu haiki International awardee Dr. A Gauramani Sarmana division asigi sabalo iduna leiriba building sing sangabiu haina mari lenaba singi puning sing silapli hojiki ji supermarket ITI hospital asi amas thadana loire haina thajabathami Masi yam tuna tu matam masin biragadi diri chakat khongthangda hena khanaba werkani marumana hena khanaba mari deiba authority jingna atu matamda sangkabi jina miyang ya phago henbi Tarani Suba Manipur Imagi ay papauzil thorom ngasi More Town Parking da Akodom Nupi Kunai Sakut Lamjing Loop More MWGCS na tongan ba moregi civil society organization loop singa khusam na duna pangthoki ba thorum asida deputy minister Gai Khangam IFCD minister Ngamthang Hawkip MLA Y Surachandra Dr NGB Joy Gorung Thang ADC Sandel gi chairman tongan ba civil society kya gi luching ba singsu serga ki deputy minister Gai Khangam na lamdam asida khunda minar ba phurup sing amana amabu mateng pangna duna punna chakhat minana ba honaga dabani haiba wafam thamke Punamak Manipuri ako'y imagi masana ni hadisi kaudana ako'y punamak subad nomada adu loyana ako'y sanu ubada ako'y vision si tham ubada ako'y punamak sansin men duna Manipur se nungayay fa ba wata pada ba kugan pangan ba adu manusi sana ba leba ama
ꯁꯦꯝꯃꯤꯟꯅꯁꯤ ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯚꯤ ꯁꯟꯃꯨꯒꯅꯥꯊꯟꯅ ꯉꯁꯤ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯒꯕꯔꯅꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯂꯣꯏꯅꯈꯤ ꯀꯩꯊꯦꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯒꯕꯔꯅꯔꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ very serious. So our government, wants to give complete solution to all people, only for the psychic. Numenini Kongset Imphal Laklamba Union Minister of State Environment, Forest and Climate Change Prakash Javadekar na Kebulamjau National Park Pibam ngasi yangsin kre. Hi tongduna pabo ching phaw changduna park asigi hojik oiriba Pibam sing hakthengna yangsin ke. Minister na Kebulamjau si eco tourism ki mafam ama ohenaba thawrang kudimak paikhatpa loire eco tourism erakpada park ki akoibada leiriba miyamda chauna akaiba kanaba pigani haiba wafam thamki hojik leiriba park asigi awatpa sengbatkadaba leiriba sing donor minister tourism minister amadi forest minister ga tanaduna athuba matamda thabak paikhanaba honagani haike its protection and proper maintenance but more revival of species as well as livelihood and ecotourism. All things will be taken together and all the ministries will pull their resources together to achieve that. And the declaration of national park will not restrict their activities. They will be given more options actually as the ecotourism grows. We have a plan of increasing ecotourism here. So all people will get livelihood as well as newer opportunities in employment. Kebulamjau gi akoibada leiriba nupisingna minister da ithai dam lakpadagi akoibagi phibam amadi hingbagi lambida sokhaliba si yengsinbinaba taksinki. Sarkargi mating laudun loina nungai phana masa masu semna pali Kebulamjau da leiba praja khudingmak si awaba phibam da hudisi yam mayokna re. ROP leitabadagi none thong mathak amadi Luikhambi village part 3 da truck singdagi sakangdabasingda paisa gari ki tire amadi che changsing nungthil pobopta lutta hore hari all Manipur road transport drivers and motor workers union na home department na ROP thambinaba hanna haijakhiba leikhrabasu ngasi phawba thabak to onthoktre adubu ngasi phawbada tabidana lakliba asida karigumba phibam amada driver singda akanba phirep laurakpaga loinana Makhatana Chief Minister amadi Home Minister na hiramasida meeting changbiu haiba wafam thamlakli BJP ge Manipur in charge Pralhat Singh Patil na luchingba mihut kangbu amana UR habagi thodokta awana nanglaba nonegi Praja Singh hakthengna chatuna wari sanakre khongchata duda hana BJP Manipur Pradesh ki President oiramba Santi Kumar Sharma hana gi DGP oiramba Yumnam Joy Kumar amadi atei luchingba kyasu sargya ki Nonegi Zagara Soklaba Yumkai amadi Kudong Tibat Nangadaba Mafam Singda Chatuna Yengsin Ke Pralhat Singh Patil na awana tarba Kunja Singda Manipur Sarkar gi Maike dige huzik kari mateng pirak pelairabage haiwa wapam Singh thamke Makhatana Darkar oiba mateng center da khanganduna Kunja Singh yaifanaba honakani haibagi thajaba Praja Singh da thamke Amaromda UR habadagi awana tarba nonegi Kunja Singda Raz Medi City na sinduna ngasisu lemna laingbagi kem Makhatana chathari Free medical camadu none bazar community hall the pangthoke tongan mamakhalgi laina layong sing Raz Medi City ge doctor amadi paramedical staff homfuna chathabaga loinana hidak langthak singsu lemna pk ultrasound ECG amadi tongan ba laboratory ge test singsu pangthoke Handak yuhar hakiba aduna andro kendra gi manung laiba school sing amanga ta kya miyamna thokibage haina kendra sigi MLA TS Syam Kumar ngasi satuni yengsin kre yari pokta laiba Azad Higher Secondary School Top Singtha Primary School Moirang Podel High School gi phibam sing yengsin bada thoina amanga ta thoklam bathengna kide Andro Kaital Yengsin Kibada Makong amadi mathakki mafam khara kaiba thengna ki Kaital si makhatana semjindriba phawba ima singna athokpa mafam amada Kaital sang sanana ba honagani haike PDA gi makhada sangbat sagatpa sing atek akai yauriba si mari leinaba singna chairak pigadamni haiba wafam thamki
बक्ति बदी कोई अंदर केंद्र के आम बा कोई गवर्नमेंट की स्कूल सिंजी कोई आम बा कोई निगाही थी सब कोई ना सही यामा बा कोई गवर्नमेंट ना सारम बा प्राइवेट ना कोई ना मतलब जो कि कोई याम लो निगाही स्कूल सिंजी dah hadang nang sahabat building sing dia koi krek chate ada khudong thinga chu leiti ada sida ga mena sahaba suma pidien charam ba sigi ningai ba du malung ji sida koi ji pop lau na malung ji ba ma chu pop ningai yam na koi na hangi question ji sine dai la suk saw praja miyam gi taram salmi ba sumba sanga sida matam du gi engineer matam du gi minister gasan minister sing do moi mai mayum du sala koi yeng ma da ga lai mayum na kamai sai ಅದು ಪಬ್ಲಿಕ್ ಇಂದ ಕಮಾಯಿ ಸಾಯಬದು ಅಖೋಯ್ ದರ್ಕಾರ ಲೈ ಅದು ಮಣಿಪುರಿ ಪ್ರಜಾದು ಹಸಿ ಇಮಾ ಕೈಥೇನ್ ಅಖೋಯ್ ಜಿ ನಿಂಗಾಯಿ ದಿಬ ತೇಬ ಸಾರಿಬ ಅದು ಇಮಾ ಕೈಥೇನ್ ದ ತೇಬ ನಿಂಗಾಯಿ ದಿ ಮಯಾಮ್ ದು ಮದ ಸಾರಿಬ ಇಂಜಿನಿಯರ್ ಕಾಂಟ್ರಾಕ್ಟರ್ ದೋ मोय मयुम द प्रजा संग चेक तो दरकार लय मोय मयुम द क्रेक्शन मगदी दिस ओके दिस नेशनल कैलामिटी ने कोई हाईवे आए अदब सिटी दिस नॉन नेशनल कैलामिटी जो हाबन निंगाई नते बसिदी सि जो हादो निंगाई द एनी टाइम द सि नुसि कम लाप द कोई सिवाय फेम लय सि रगदी सुम implementi agency matam dugi PDA gi bagi chairman matam dugi PDA gi engineer aduga matam dugi minister koi kaukalaga FI pala purse phara kanda hai ba building singanga da bari aduga basi moi matha action lo du manam du leite Manipur gi lamang ba yaba mong da India sung Myanmar ani gi survey team amana border pillar marfuma thoida demarcation tabak sataduna Manipur gi sarukta hanak ta demarcation tauki haiba wafam da USM gi president Alangbam Johnson na luching ba kangbu amana kotha khunda chatuna ngarang yengsin kre Kunja sing na phongdor pada border pillar number marfu amari marfuma thoida hojik sathariba survey asida yumpham hoiduna Sambal khaki batar badi meter chamri rom pakpa kilometer amarom sangba Manipur gilam mangkragani survey sathaduna firal yungsin badagi kunja singna sangsinduna tabak lep naba akan mamong da yetna badagi officer singadu mapamadu thadoktuna satki hari Myanmar gi konthong amari Manipur gi kotha khulgi taina bapna hojik ani asigi asengbo ngangkhoi khangdok naba khul ani gi kunja singi oba mipamama tha asigi tang tarani thoida pangthok naba wareb lawre USM gi president Alangbam Johnson na Manipur gi lam loksin duna ngamkhai sambal khana ba thorang tawriba asida center amadi Manipur sarkar na tumina leithokpa asi yaningde kotha amasung konthong khul ani gi marakta sambal khana bagi demarcation tawdringeda khul ani gi khunja sing tanaramgadabani haibo pham thamki थोनो याफम ओइगनेबा चुमनगी वाथोमा लाकांदा फायर फाइटिंग की टाइप ता इशू ओमा जगह अमदा इशू ओमा सेटल तौनी हाइबदुदी सांगरबा बॉर्डर से हौजी फाउद डिस्प्यूट नोइ लै प्रॉब्लम सिंग असे अमुक्त दा कोई सेटल तौगे हाइरगदी पॉलिसी अमगी मखादा भारत सरकार अमसुंग कोई मणिपुर सरकार ने से दुक तौगांदा बर्मा गवर्नमेंट का म्यांमार गवर्नमेंट का अनि सिगी मरकता सुगुम्बा लैतनदी चुमनगी पॉलिसी मेथड नतनदी जगह जगह दुगी सेटल तौनी हाइरगदी मसी ख्वाइरगी लाइबक थिबा अमरी खुंजा सिंग नुसिन लेमिनेबा सिंग असे मखोय मसेंग मरत इमुना मुताने नमगी खोंथांग ओइगनी बर्माना थांगिब खोंथांग असे अखोयगी भारत सरकार मणिपुर सरकार नसु फजन मियेंग चंगबिरा कांदा करिनो मोइना हाइसे खुंजा सिंग ना हारिसे खुंजा सिंग ना सावरिसि करिगिनो हाइबदो यंगजिन बिनानाबा हाइदना अखोय यूसेम गी माइकेदेगी अखोय इंडिया गवर्नमेंट अमसु मणिपुर सरकार गी पुंगिंग जिंजिनजरी Tarasuba Apex Crab Bazaar ngasidagi singjamai leba Social Upliftment Organization ki complex da hokre Manipur Apex Handloom Weavers and Handicraft Artisan Cooperative Society Limited na sinba Crab Bazaar si hodopagi thorumda Commerce and Industries ki Deputy Director E-Z10 Ministry of Textile ki Handicraft Development Commissioner T. Rolly Varisim Awaz ki President M. Saitabama Susirga ki Stol Chamarom Hangduna Handloom ki Pothok Singh Utki Tafau Cookie War Sports ki Silver Jubilee Thorum ngasi Tafau Cookie Kulda leba Maujau Hau Chongloi Playground Pangthokre Thorum asida Rural Development ki Minister Francis Ngajokpa ADC Sadar Hills ki Chairman Hau Kholal Hangsing Susirga ki Sengdaba amasung lamchat yaudaba luchingba singna khul sing laita handre haina Minister Francis Ngajokpa na phongdoki galakpa amasung asengba luchingba singi mayokta thorakba luchingba kayana khulgi Lingjel mana hande masina chawkhat thorang kya khurau thangali haike thorumgi sarguma oina thadau kuki ge jagu isai kya su utke Imphal West District Police meeting asi Fasemar ge Banquet Hall da pangthokre thorumasida IGP John 1 Clay Khongsai DIG Range 1 IK Moiba Imphal East District ki ASP Angam Kamai amadi Imphal West ki ASP Dr. AK Jalajisu sargyaki thorumgi sarguma oina Imphal West District ki mathau phajana pangthokpa IO Singh Traffic Police VDF amadi Commando Personnel singda
citation amadi sel gi mana piduna pungning thagutki thawung bari lainana Dr. AK Zalajina police meet asi police personnel sing miyam gi damakta thamui sengna masa gi mathauda thawai yauna mathau masak khangna tabak tawbasing da mana piduna ikai khumna utpagi ahan bo ina district asida pangthokpani sahi khudingi meet asi pangthokna bo honagani DIG Range 1 IK Muibana police personnel sing masa masa gi mathauda pukning changna crime kya tizin bada pijeng changduna atopa station dagi hena hona hanba mathau dai haike and police raising day by pursuing this case because all the senior officers has in principle agreed that this is extremely important and we will be appreciating and encouraging. Tungda police personnel sing na tongan ba makhal mathel kya gi masa masa gi haijab sing utuna thorum adugi yamna nungai ba mapung phawa thorum ma ohenki January tang tareta Imphal West District Command on a City Hospital mamang nagi fare haidiba Laistam Lak Pati Sahi Nimpu Mari Apokpa Tomba Laifamna Kongman John 3 Maya Lekai Laistam Lerak Amadi Kuyathong Senapati Bus Parking Maya dagi fare haidiba Wangkaime Bobby Sahi Kuntranipan Apokpa Laikhidraba Sarat haidiba Miyoi Anisi RPF Amadi Masigilan Mi Sanglo PLA Karigum Hiram Matada Mari Laina de Haina Front Asigi Department of Publicity gi Chief Banking gi Cherolamana Sengdorakli Sewerage project asi thangmaiban kendra dadi lambi naikhaina ba project ka pangkhak oire haina MLA Khumukcham Joy Kisna phongdokre wapamasi marki mikhalda amukhana mai paklaba MLA Joy Kisn bu 9/6 block committee thangmaiban sinam lekaina Malem Ima community hall da harautiam na opgi thorum da MLA na phongdokhibani but committee ki mai kaidigi MLA da achamba khudol pot piduna ikai khumna botki lamda madungi masak naiba mioi kyana sargya ki ba thorum da Joy Kisna makhatan haikibada Pandam Thamkiba Matam Chana Luisin Bangamdaba project Asna Thamiban Kendragi Praza Singadi Quaidagi Awaba Piba Ama Oire. Luisin the Basina Maramodaga Lambi Tong Simjin Bayadre, Hana Leramba Lambi Singsu Mapum Kiada, Taukaiduna Praza Sing Awaba Pire. Assembly Nakan Fauduna Chaliba, Lila Sing Konang Kongdagi Terau Sing Kong Taba Lambi Asi Prajagi Apambagi Matungina Sai Simanunda, Black Topping Tauduna Samjilagani Haike. Kali hai dong nukong ti masih thangoi ban pum basin nai khai bisi sewe project oi hai tar adu mana phanayam nai khai su ko si adum ai angam bagai di dum hona jabani anu masih masu akoi atai atai sidoi lo sela bani nai handaki sidai da masih masu idna dum ai kola so idna tha jage atai atai internal jaga ge dei unam leke si am lo sen jara bani only part kar natna do major part chitho ori chi masih mutanga ai duna masih mai so idna ai tok jara ge na si Alaman sung Biro Mayam Sida I Madam Assurance Pujari Ketergau Kendragi Amna Maruiba Kongba Laistam Mamang Masung Maning Faunaba Tambali Tongasi Hana Kendragi MLA Oramba TS Nada Kisor Angamba Sel Putoktuna Miangaloina Semjin Bahogre Tambal Kong Gram Pansat Ki Pradan Ke Olenamadi Lekagi Muikia Susarga Ki Muyamana Fongdorapada Tongasi Sahi Mangagi Mamangda Sanga Kibati Makatana Semjin Bidana Lerepadagi Pibam Soksilakpani Kendragi Mihut Oidiba MLA da Miamna Semjin Biu Haidabasu Magna Tabi Kide TS Nanda Kesorna Fongdorapada Miamgi Mihut Oidrabasu Prajagi Ifanaba Angamba Mating Pangbani Masida Natana Kendra Sigi Atay Awat Apasing Miamga Kusan Maduna Sembat Sagat Pagi Tabak Chatari Haike Plan singsi loina yasa lakta ba damage or ko sile da ai wanda se mo ai na ta ko ko de ge ai na sem je ge na ai matang ai awa ba ma yam se dum ken du pum gi na ai sem sa ko se tok je ge na sa tok je Nungthil Lafongba English Pause Imphal Times ki Home Suba Foundation Day ki thorum ngasi Manipur Press Club ta pangthokre thorum masida All Manipur Working Journalists Union ge President Wang Kemsa Samjai Pause Sigi Publisher Iboyama Kuman Susarga ki thorum gi sarukomoina Fight Against Corruption Haiba Timda Political Discourse amasu pangthoki Rimski staff nurse lobagi ai bachangyang da question lik oikre haiba wafam laina January gi tang taruk amasung tareta haidokiba fal asina Rims Authority asi aranba kya tawre haiba mayak sengna takle haina JC gi wangangloi subitana maral siri ngasi Manipur Press Club ta pangthokba pawgi mipom amada magda makhatara duna khallaba mioi chama tara taruk ki manungda niyom chumna mioi kya khanbagi haibadu thijilagani
Union Health Minister da hiram asi bapung phana tigitri ba phawa January kunma thoidagi rims mamang da kuthang sara henbagi khongjang changsilagani madu phawa da thabak mena paikatrabadi January gi tang kunga taruptagi sidri phawa chara henbagi khongjang changsingani haina makhatan phongdoki corruption da yumpham oiraga makoina selection tawriba se staff nurse ki recruitment ki tawriba se amutang hanna yengjenbiyo aduga niyam chungna kano koigi selection se pangthokpiyo haijaninge aduga Manipur Rural Bank Lamlong Bajar na sinduna Nabard ki makhada nomagi oiba financial literacy awareness ke mamangarang lemakong mapal da pangthokre hari Prenatal Conceive and PNDT ek makhada media sensitization workshop amangasi Family Welfare Services ki conference hall da pangthokre workshop hodopagi thoramda Union Minister of Health and Family Welfare gi Under Secretary Dilip Kumar Sahu amati Family Welfare Department ki Director K Rajo Susarga ki Director K Rajona Fongdokibada ultrasound labor clinic chama sumna taret hauzik register tawrakpalere lisingani sumna amada mikok thibagi report ka lisingani sumna taramathoi gi mikok thibagi report ke yengnawada sex ratio si unit kumathoi hanthai haike Dilip Kumar Sahuna ek asi Manipur da chanaba haukhrabasu mapung fana ngasi phawba thabak tawbagi chang nemli adubu bharat ki oina yengbada Manipur na sex ratio gi chang asi yamna phaba heli haike Indian Medical Association Manipur State Branch ki Senate member Dr. C.S. Manglem ki yumda bom pokai hankiba thong asi association asina kanna yaning da phongdokre asigumba thabak matungda mugana tawbidana ba mari lenaba singda association asina appeal tawrakli All Manipur Progressive Farmers Association ki taramapan subamapo kumon thorum ngasi kaisam pataleba ima gi hall da pangthokre tharumadu da tongan ba district ta leriba Farmer Association gi luchingba sing susarga ki Lisingani sumna taramari dagi taramanga fawbada fawgi pothokpada athoi ehen tanabada Manipur gi oina ahanba mana fangkiba Imphal East lamboi khulda leba ais ibohal bibu association na kodol por piduna puning thagutki association gi president in charge nonglai mana Agriculture Products Marketing Act Manipur da chanadriba asigi aronba agenda karino hangki mapal gi faw makhal kya lamdam asida lakpadagi yelongai dagi leraklaba faw tapna musilakle masi kalauba mathautai amaromda lofam kya farm amadi company kya linkhalakpana pothok puthokpagi chang hantharekliba asi nungnang ningai ni haike gidi asauba kanaba ma oigadorini masida price lepani moina puthokba posai singsiu puthoiba posai adegi laiba singsigi Thamhamgi Yonhamgi Kudimagi Kudung Java say Panganeva. India get a from the Satnaraga Manipur, the Haribe, Satna de Ado, Masi Satna Handa Basi Gomen, the Karamba, Alonda, Policino, Masi Satana Bagi, Honadri say, have you often say I comes in him, thanks say that. SSB organization lising machamapan humpumanga da December gitang tarahum doida Manipur da haudokhibagi chai yangkai mapung fabagaloinana Golden Jubilee Thorum ngasi wangkai kaitel asangbi da leiba association asigi head office da pangthokre tharungi sarguma oina association gi lising ani sum taratarukki calendar amasu phongki Jenims ki director Professor Devan Lystom gi liching makhada institute asigi complex lu nana thamnabgi pandam da ngasi su lam tu sengkre Worker Union Manipur ki mihut sing amadi Jenims ki staff yauna OPD amadi ward manung da leriba amorakai sing sengdoki Director Devan Fongdoki bada Manipur ki Chief Minister na Institute asibu awang bathak ta thamnaba honariba asida miyamna cooperation pibiu mapam sadana fata haudi sing thadabiganu haike Piget Pigai Tadabidana, Umuchum Purmunasingba, Asumasi Tokitanaba, Pena Hanana, Luxury, Sumasi Tobigano, Zinisi, Ishagini, Hydra, Kamira Kanda, Masi, Mayam Changana, Amutani Panzer, Wakroji, Taminasi, Masi and Hydra, different organization, public sector sing, individual Kayamutaniana, a cook, Lumana Hydra, Masina, Mayam Namasi, Apata, Pina Basi, Bunabu, Hiwa from Sermia. All Manipur Senior Citizen Welfare Association among Sangai Makalaikai da Salariba All Age Home asi sahi humpudagi humpumanga pawgi manung da leiba makini haibada kana leizadraba miyosna sel tingdana leinaba ahal khara lawgani hari loinana macha masuna hanna yengbidraba amadi yamna khudong chadana hingliba miyosna association sida paw pibiru haina khangalakle lagliba April gi tang ahum dagi tarahum doi fawal lamlai sana da leiba Nungsikon Park the Pangthokadriba Ahanba Singzu Festival Gamari Lenana Semba T-Sart Sing Festival Committee Brand Ambassador Actor L. Don Twingan Bina released Tokre. Lenana Bagasiga Kwebada Uchar Kia Thakre.
Tonthoi Nganbina Fongdorpada, Malemgi Oina Aing Asagi Khal Ngakpada Mating Oinaba Miamna U Thabiu, Committee convener Rakesh Nauremna Festival Si, Bambi Sing Yokanabagi Pandam Galoinana, Kundamina Purup Singi, cultural identity ama Semkanaba Honabani Haiki. Handak Yuar Habagi Todokta, Missimina Amadi Awana Tarbasingi Mapanda, minute and 2 minutes left on Awabasu Fondoki. Sauzi Festival Sigma Toramasigi, and Nakana by Konamasi. Hauzik Sanabagi Pau, Boya in Tuzum the Pangbigani. Ngasigi sanabagi pauda veteran cricket sahi asigi tarahumdoi suba Manipur veteran cricket tournament ki champion model club team A singa makhana oikhre state amadi national gi thakta sanaramadi potharaba sahi yamsilaglaba ahal loiraba sing masa ma uphana matam sangna leinabagi pandamda Langthabal public ground Manipur veteran cricket association sinduna mamang thagi December tang taruktagi team tarana group ani thokna khairuktuna chatharakhiba Tarahumdoi Suba Manipur Veteran Cricket Tournament ngasi loisin khre ngasi sanakhiba aroiba match ta Modern Club Team A Singa Makhana Sam Khagem Balibu run kulumdoida maithiba piduna tournament asigi champion oikhibani Model Club Team A Singa Makhana toss ngamduna ahanba innings ki batting tawda apiba over kunda wicket nipal turaga run chamaga nifumapal lauki Masigi Pakumda Anisuba innings ki batting tawkiba Sam Khagem Balina over kunda wicket tare turaga run samga kuntaruk khak logduna match asi mighty khibani ngasi sanakhiba match asida Model Club Team A Singa Makhagi Sanaroi Suresna wicket ani amadi run nifu humdoi logduna man of the match takhre Loishanbagi thoramda Youth Affairs and Sports Department ki Director W Bhaktaraj Manipur Veteran Cricket Association ki President and Indrajit Hana Horticulture and Soil Conservation ki Additional Director Oiramba CI Sauba Manipur Veteran Cricket Association ki Advisor RK Bidur Amadi Manipur Cricket Association ki Vice President NG Ibolna Thorum Mapusing Oiki Satharakhiba tournament asida KAC Lambulen ki Sanaroi Gongmin Lunna Man of the Series Amadi Highest Wicket Taker ki mana Loki Man of the Series ki manana Modern Club Team A ki Sanaroi G Suresh Sarmana takhre Highest run scorer ki manasu Model Club Team A Singa Makha ki Sanaroi Majibur Rahmana takhi hat trick amadi wicket taker ki mana Blue Hockey Bablu Modern Club Team A ki TI Prem Kumar na takhi century scorer ki mana Crow Khamnam Bazar ki Rohendro amadi Model Club Team A ki Majibur Rahmana takhi winner oiraba team Model Club Team A Singa Makha da Rolling Trophy kalwenana lupa lising taranitoi runners up taraba Sam Khagem Paligi team da Rolling Trophy kalwenana lupa lising nipan thorum mapusing na khusinakhi Ravi Chandra Football PFC Kyangwei amadi WFC Moirangkhom Taret Suba State 11 Moirangjam Ravi Chandra Memorial Open Football Tournament ki semi-final sangkhre M Ravi Chandra Trust Kyangwei na sinduna Kyangwei Ideal High School ki ground da team kuntarung na group nipal thokna khaidoktuna mamang thagi December tang Kundagi Chathariba Taret Suba State 11 Moirangjam Ravi Chandra Memorial Open Football Tournament ki ngasi sanakhiba ahum suba quarter final match ta PFC Kyangwei na PFC Hairopu goal ani sinoda mighty bapiduna semi final sangkhibani PFC Kyangwei gi mai pakpogi goal ani du Ajay amadi Tas Judin na match ki tarahumdoi suba amadi ahanba half ki ahapa minute amada chanduna match asi mai pakhibani Sathariba tournament asigi Mari Suba Aroiba quarter final match ta WFC Moirangkhom na MSCP Kanchipurbu goal ani amada mighty biduna semi final sangkhre WFC Moirangkhom gi mai pakpogi goal ani du Sana Tomana match ki kun suba amadi kuntaruk suba minute chanduna match asi mai pakhibani mighty auraba MSCP Kanchipurgi amata ngarba goal adu Patrick na match ki tarahumdoi suba minute sankhi match asida WFC Moirangkhom ki Sanaroi Anand Patrick amadi MSCP Kanchipurgi L Ratanda center referee na yellow card piduna makhata na foul tawduna ba warning tawki Sathariba tournament asigi hayeng ahanba semi final match ta TAK High School amadi BFC Basikhong Panthoibiga sanagani
State level karate Shitorio Saikokai karate do Manipur na sinduna Manipur gi karate unit tara ni thoigi nupa macha amadi nupi macha sanaroi sam kumari na saruk yaduna Khuman Lampak Indoor Stadium da tha sigi tang nipal digi chathariba Anisuba SSKM Open State Level Karate Do Championship ki ngasi nini chanba numita pangthokhiba sahi tara humdoi dagi tramonga phawgi junior boys ki komito events da ISKF kumbi gi sanaroi M Wanglen unit asigi sanaroi L yaiphabana ahanba anisuba takhi SSKM uyungpoki sanaroi Y Ravi amadi ISKF kumbi gi sanaroi N Pravesna ahum suba position takhi category asigi sahi taramathoi amadi tarani thoi ki pangthokibada SSKM uyungpoki sanaroi L Yohenba Kofukan Yaripoki sanaroi S Malemgan bana ahanba amadi anisuba takhi ISKF kumbigi sanaroi M Zone amadi Ice Rahulna ahum suba position takhi sahi taratuk amadi tara taret ki junior girls ki committee events da sai sa Khuman Lampak ki sanaroi L Jiballatana ahanba takhi sahi nipan makhagi nipi masagi komito events da RYU Sinkan Yaripoki sanaroi A Omita amadi unit asigi sanaroi NG Rosnina ahanba amadi anisuba takhi sahi tara humdoi dagi tramwa phawgi nupa masagi open committee events da ISKF kumbigi sanaroi SIS Gunasandra amadi unit asigi sanaroi I Sanaya mana ahanba amadi anisuba takhi SSKM Kairangi MD Abdul Kalam amadi ISKF kumbigi sanaroi KS Kisanna ahum suba position takhre pangthok liba championship asi hayeng loisan lagani loisan bagi thoramda education S ki joint director MD Abdul Salam Imphal municipal council ki EO NG Uttam amadi transport department ki OSD BK Saramana thoram mapusing oigani Lalambung football Lalambung Takhelam Mamleka Youth Development Organization Sinduna Organization asigi ground da team kuntra marina group mapal thokna khaidoktuna tha asigi tang ahum degi chathariba first star 11 four-man aside open soccer tournament ki ngasi sanakiba ahanba match da Yumbu LTYDO team A Lalambung Takhelam Mamleka ina Brother FC Thangmaiban Hijam Dewal Laikai bu goal taret anida maithiba pikhi Lalambung Takhelam Mamleka ki maipapogi goal singadu Dipakna ahum Milanna ani amadi Rahulna ama chankhi Brother FC Thangmaiban Hijam Dewal Laikai ki goal ani aduna Ramin Chan amadi Big Boy na sankhibani ani suba match ki sanakibada highway tire zone Thangmaiban Polel Laikai na RKC Khoyathongbu goal ani sinoda maithiba pikre highway tire zone Thangmaiban Polel Laikai ki maipapogi goal ani adu Sudhir amadi Naresna sankhibani ahum suba match ki sanakibada LTYDO team B Lalambung Takhelam Mamleka na FC Babasaya Singjamai Thokchom Laikai bu goal ani sinoda maithiba pikre LTYDO team B Takhelam Mamleka ki goal ani adu Biswamitra amadi Ben Johnson na sankhibani mari suba match ki sanagadaba team Young Star Uripok Polel Laikai laktabadagi USTFC Uripok Sorbon Thingena walk over lokre Tagachari boy Saijang Progressive Youth Club na sinduna Saijang Playground da ngangkham bila tombi debi amadi Ibemal Memorial Lamlai amadi Khundrapam Man Open Football Tournament ki ngasi sanakiba ahanba match da PN Nungoi Awang Laikaina MYC Laimakhong Mapalbu goal mari amada ani suba match da YPF Yangang Pokpina YPR Lamlaibu goal mari amada ahum suba match da PYC Faizol na VT Telobu goal mapal sinoda amadi mari suba match da SPYC Saijang amadi STT Sector goal mamam chanaduna draw chatkre All India Football Federation na khangalakpadagi matungina All Manipur Football Association na sinduna sahi taramanga makhagi North East Youth League January gi tang 19 dagi kunithoi phawba Khuman Lampak Man Stadium da pangthokadori League asida Gangtok Himalayan Football Club Neroka Football Club Aizol Football Club amadi NRL SPT Sports Academy na sarugyagani All Jiribam Football Association na sinduna Jiribam Government Higher Secondary School Playground chathariba kunmanga suba KC Malik Memorial Football Tournament ki ngasi sanakiba quarter final league round match da Yaifalamjing Club Dibong Kunauna Digar ISS Sibu goal ani amada maitiba pikre hayeng Loraizang Football Club amadi D Challenger Marakholan ani sanagani
नोन मरम ओइदुना ngasi sanagada PCC amadi YCA gi second play tournament yeithokre match asi hayeng nomaijing numita sanagani hari Santos Trophy lisingani sumna taramangam sung tara taruki baripu state team semnabagi damak trial kam coaching gi sanaroi nepu mathoi amphana kakutkre sanaroi sina training kits kaloina na thas ki tang tara hundoi gi ayupung tarit makhaida numit khuding gi artificial turf ground kumalam pakta laktuna course ta report tawgadabani haina kangalakle ngasi nomagi inga sagi pau pizari ICR Lampel Party ki phangba pau gi matungina ngasi gi khwaidagi sakibagi chang asi degree Celsius taramanga dasmik mapan ne khwaidagi ingbagi chang na degree Celsius manga dasmik nipane nunsita yawba singnalegi chang chada ayukta markudra nungtilda na chada markudra marini Jongjugi chang 4.4 millimeter ne aroi bedamaru bapau amugna pizari apun magi saktam kayan danaba amadi chingtam nungsi sanana daiminasi harbadi Congress party bu miyamna thajaba thambiu aina Chief Minister Okrami Bobina phongdokre Langthabal laiba Maharaj Gambir Singha Kubamasi Open Museum oina sangbatuna lam koiba lakpasingi mityang pham oina bahona ragani haina Education Minister M. Okyandrona haikre amadi lupa crore tara nipan hena changna lisingani sumna tara da sabaloi gadaba awang nopuk lamdamgi Regional Water Sports Complex masi fawa sabaloi sunda loisinba ngamdana leiri ISTV ke pau masih di batang sejauh lusin jari miang tapi di pesinggu kainya leba yakin seri.